Manipur top channel gi maikaidagi maruibi I pausing miyamna thamjagi ahanbada Mizoram Ccpurda drugsing fogatkhre Mizoram da lupa crore kunga tereka point marfuga mapalongi drug pushilakpa Myanmar masani Mizoram gi gamkhaidagi security force na fogatkhibaga loinana Myanmar gi drugsing pushilakpa sena narco insurgency gi mayukta security force na lokalakpa thabakta Ccpur gi mi ama brown sugar amasum lupola kuntraga mariga lising kunga kona na fotkre hari Assam Rifles ki sirola manai Mizoram gi nongpok thangba Myanmar ga taina bangam khaida sathabu operation duda Myanmar masani lupa crore 27.89 longi methamphetamine tablet singa kona na fogat pangki Myanmar gi sin area gi khaimari de gi lakpa miweni dugi Anidu Nintokab Numit Mizoram gi Champai district ki pavani Makwe Nidigi methamphetamine tablet kilogram 9.29 fogat kenesu paus the makata na fungdorakli Ato papawmana Anouba Luchingba Khallabasu Matam khara Laothoraktaba yanalei Manipur ladiba political gi tang tadaba phibam luchinabaga mari leinana Anouba Luchingba khananaba BJP ki awang pathaki mifam ama hayeng pangtholagani Anouba Luchingba ma Khallabasu Matam khara lauthoktuna leiraba yari Paugi likhun singna hai Manipur BJP ki Anouba leader ama khanabagi matangda ngasi party ki awang pathaki mifam ama Delhi da pangthoknaba thaurang toramani ngasi mifam pangthoknaba thaurang toramba duda Delhi ki BJP na Luchingba government Luchinggadaba miyama khallaga thaurang tobaga loinana Manipur gi su Luchingba oigadaba miyoi khananaba thaurang toramani Manipur amasum Delhi gi Chief Minister kanana oigadagi haibagi matangda sapsaba khangdana leirabasu Delhi gi oinadi sagol sunumit Ramlila ground Chief Minister wasak lownabagi sem sabagi thabak loikhre sagol sunumit Delhi gi Chief Minister wasak lawgadabana hayeng soidana BJP gi awang bathaki mifam pangthoktuna Delhi gi anoba government Luchinggadaba miyoi khallagani amadi maduna Manipur da lakadaba government Luchinggadaba miyoi su khallaba yai haina pawgi likhun singna fongdorakli Thasaki mapan N Beren Chief Minister ki phamdagi resign tawkraba matung hawkhib numi kharani asida Anouba leader khananabagi matangda BJP national leader singamadi mari lenaba singna khanatuna lakrabasu Prime Minister Narendra Modi na mapa lebak ki khongsat laikhibana aroibu warep lawbungamdan lairakhibani Atopa paugi likhunamana hai Manipur Legislative Assembly suspended tawduna President rule laidiba Manipur da Anouba government siamnaba Anouba Luchingba ma Delhi gi mifamna khallabasu matam khradi Luchingba oigadaba miyoi singi minglak thoktana thamlaga President rule adumak lehalaraba yai haidinsu pawmun makhatana pali Lushilak point at Tendak Patopa Pawmana Tenopal district ki new Sejang village mafada kuki nupi singna lamit hatuna Howland Payama sumti Minau Kulda security forcing sangbada athingba thamlamba adu yanaba purakpadagi handokre hari Masum security force na more dalaiba integrated check post agi Howland Payama sumti Minau village pawa patrolling set pahokre hanasu pawmana makhatana fungdorakli sa police na fortray Sai Nauri Vinupi Masam is at Mangalambagi Matang the Laikai to the Labor Mapa Masani police na fort loidana Mapa Dudi Maralam the Vadagi Tadoki Pagaloidana Masanupa Duna Masagi Maral Yazavadagi Quarter Putola Bamatung Numit Marini police custody Rima Laktakri Taudos Impal West District Manungsan Ba Pasway police na Konba Mapamama the Tokivani Police na Paduna police custody the Rima Laktakrabami Dudi Songtham Soba Sai Nipu Apokpa Setia Kawi Nupi Masaduna police to work at Kibagi Matunginadi, Mamang Sagi October Tada, Songtham Soba Madi Apopa Mapa Shia Shatia Say Marpu, Lakai to Mokta Leminavi, Nupi Masama, Nupi Webig is at Mangan Bigi Taudogi, Matanga, Matam Sang Haitoktan later Kibagaloidana, Nupi Masadu, like the Lida Namaramuraga, Impalueski Mapamada Hangba, Nupi Singi Ho Mamada, Mamang Sagi December Tadiki later Kibane, Adabu Ningam Dana. Masada Tokipa Taudo, Tasiki Taragondai, Nupi Masaduna Lithorakwadigi, Kangarakivani. Taudo Tokrabamatu, Nupi Masadu, medical examination Taukibaga Loinana, Salwell Purisinakre, Madugi Matung Tasiki Taragatarukta, Impal West Police Ki, Timamana, Nupi Masadu, Fortki, Adobo Mapadu, Maralam Davadigi, Tadoki. Adobo Masanupa Dudi Masana Maralia Zakibagaloina CGM Impal West ki Kota Garang Putolaba Matu Numit Marini Police Custody the Riman P Kivani Hanisu Paus the Makatana Fondorakli Amarom the Bari Serma the Kihalakre BJYM Gi Hanigi President Manohar Marium Bari Sermana XCMN Berena Mark Ker Hatnabo Honaki
irang asisu en berena thokwan bani haiba wafam maira paibising phongdokhibadu social media da viral oirakraba matung Bari Sharma masada hatkani haina kihalakre haina Bari Sharma masana di Hindu da report tawrakre di Hindu pauksi ki report adu ki matungin Bari Sharma na hai metai community singi mai kai kya digi mahakpu hatkani haina kihalakpa leiri Hiramasi matana police ta FIR ama file tawna ba thorang tawri maki mai ke digi police ta protection pibi na ba mahakna kiar haijakrabasu hauju phawi oina police na mahakpu protection ama ta pirak leitri haina su makna phongdokhi amarom dana PAPPM na governor da member na pisinkhre People's Alliance for Peace and Progressive Manipur PAPPM gi president M Bobby Mitai na khuyek pi dunanga si Manipur gi governor da Manipur na mahoksa gi punsit tangdu leitaba laknaba action lokhat piu haib yauna tongan hiramanga yawa buarol gi memorandum ama pisinkhre PAPPM na governor da pisinkiba memorandum asida palliba marueba wafam singdi Manipur da leiriba indigenous singbu muthatnaba honarakliba sigi haurakpam thangdoktuna inner light permissive step ningthina sanhanduna mite amasung kokiani gi marakta thokliba irang lusinbiu illegal migrants sing masa khangdoknaba mechanism puthokpiu poppy pambi thaba amasung drug trafficking thingnaba honabiu state asigi protected amati reserve forest ki lam ngangnaba action lokhatpiu haibaga loinana mitai community na atopa community ga nungsi sana na hingba pami masida lengana thamoi singna thabak lokhatpiu haiba wafam sing memorandum masida pali Amarom dana BJP ki central leader singna thubura Manipur ki minister haptuna political issue si lusinana ba honagadabani mainya May ahum English nga kungo humdo idigi lamdam sida tholakliba irang asigi waroisin puraktringai CM Biren pham thadokraba matung PR thamjilakpadigi irang asigi maikei kadomda satkhigadagi haibasi miyamgi asaubu wahanga moire hauji oirakliba phibam asida BJP central leader singna athubuda Manipur chief minister ama hapnabigi thaudang lokotuna oirakliba political issue amadi lamdam sigi irang asigi waroisin purakna bohonagadabani haina former MP Dr. Thoksom Mainena phongdokre Wapamasi ngasi nungtil langjing asawbuda leiba oles hongi tare suba mapau numit thoramda athoba mithunglen oine sarugya khiba Dr. Thoksom Mainena phongdokibani mangna makhata na hai aikhogi iramdam iraibasi kaidana bigidamak BJP central government lokat pham thokpa thabak sing lokat pigadabani kariguma minister hapa ngamdabigi phibamda laglagadi lamdam sigi miyam amadi BJP government gi marakta hena sawo muknaba thawdok kya su lakpi haiki Kumza English nga taraga mapangi February taraga nipanda MP local area development scheme gi makhata Dr. Thoksom Mainena sangaduna miyamna sinabiramba oles home langjing asawbagi tare subama pok numit thoramaduda Dr. Mainena athoiba mithungle home asigi chief advisor RK Maipaksna na thorama pu oina sarukyaki ngasigi thoramadu the former chairperson Dr. RK Nayansanana home gi advisor Dr. TM Rajan Ayang mana puna president member oina sarukyaki thauram gi manungsana home asigi leiriba imai bill singda home gi mekedi asama khudol tamdun ikai kumnabusu utkhi haina pawusida makhatana phongdorakli Makasa tharakpena panam pauksi eri topa maruiba paukrana United Cookie National Army ki finance secretary fari masana masaba KCP KK nganbigi sira min haijaba miyoi police ta fari Susampudi yamlaba sel nongmai maru amadi drug kona na miyoi ma fari Panam pauksi eri state asida PR lakraba matung security force ki mekedi ki khulai paibu lalhabu yauna miyoi kya phaba punma sathaba nomi hengalakli Haukiba pung nipuga nipan romasina tuan tuan laholuk ki miyoi tara hena phagat khibaga loina drug mari laina miyoi kya su phagat pangam khre Manipur police amasum Assam Rifles ki apun makangbu aman Chuchampur district ki Kaprang area da laloba khra leiri haibigi intelligence ki pau phangbadi ki haukiba February taraga tarukta maphamadu da question duna thi humgi thabak sathabada United Cookie National Army UKNA gi kedar ama nongmai ka kona na phawangam haidi Faraba miyedu United National Cookie Army UKNA gi finance secretary na have khang mangam bagaloina mangondagi AK-47 rifle ama maru ka kona na fogat pangam haidi makhata na wahang pong chathabada ma ki yumdagi point 315 gi rifle ama masum country made single barrel rifle ama fogat pangam haidi mak mari leina ba police station na nongmai ka kona na sinakhi bagaloina ba ki matada case ma lakhot haidi Nakalamaromna Chuchampur district ki Kaprang village ta liba Shanghai University manakta gi security force na miyoema yamlaba sel drug amane nongoi maru singa kona na phari pau gi matung ina
Kaprang village ki Shanghai University ki manakta security force na mahusagum asat awok check tawbada chaka mari panba gari ama singnagai oiba lakpadigi khamlaga check tokhi gari tharokliba miwe du wohong pong tawbada Kangpokpi district ki Kangsup Pajangkuldagi lamkhogen demgel kawba miwe mani haiba khamamki makhatana check tawbada sale oina lupa lakh kunthraga mari ga point 2 showcase ani the yoramba brown sugar gram kunga mari mobile phone ohum Aadhaar card PAN card voter ID amadi kap yariba nungoi maru round ama phangmangam khiyari Faraba miwe amadi mangondagi phangkiba polam singa kona mari lainaba police station sinakiba galoina masiga mari lainana police na case malakotuna makhatana thigatpagi thabak sathaba hore Amaromda masana masabu Ccpur nganbagi chairman ni haijaba miwe ama yauna party SC cadre ni haijaba miwe ni police na faraba miwe dudi Ccpur nganbagi chairman Songtham Manglem Jau Maitai allies nganba allies Kanglei Khonba nganba Saikhumdra madi party SC cadre ni haijaba Laisram Manglemba Sayang Khagetaret Langol Ningthau Laikai ni haidi Nakalamaromda Manipur police ki kangbu ama ngarang RPF PLA gi cadre ma fare hari Faraba miwe du Imphal East ki Khongman Mangjil Zone 1 dagi Samrai Latpam Bipin Sharma kawba miwe mani Makpu wohong pong tawbada lup ki mingda miyamna shell khaibagi thabakta mark senai haiba khangmangamlei hairenisu pausida makhatana phongdorakli Amaromdana Indian Army na phakraba thiba khangkhidaba miwe kunga mari gi asumbu wel phangalu phidam Kumza English amag samapan ga marfudagi kumza English ngani ga taraga ni thui phawgi manungda Indian Army na phakraba matung thiba khangkhidraba miyoi kunga mari ga asum wel phongana na bohana bada thaudang lobina ba Families of the Involuntarily Disappearance Association Manipur Freedom na Manipur ki Governor madi Chief Secretary da takshilakli Freedom na thadurak pasiol mada Government of India na Manipur ahan boy na Armed Forces Special Power Act Apaswa 1958 thamlakbaga ahan boy na kumza English nga magsamapan ga marfugi September kun gomdoida Indian Army ki taraga mga subject ki army na Imphal East ki Pebia Pandit Thongzu amasum Khongman basi khongdagi thoksum Lokhendro amasum Kanguzap Loken nibu phadra pukhra ngasi phawbu thiba khangkhidraba matung kumza English nga ni ka taraga ni thui phawgi manungla punam ye kunga mari Indian Army